ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯃꯣꯅ ꯀꯔꯥꯏꯗꯅꯣ ꯉꯥꯏꯈꯣ ꯍꯥꯏꯕ ꯍꯩꯃ ꯅꯨꯄꯥ ꯅꯪꯕꯨ ꯍꯩꯃ ꯍꯥꯏꯅ ꯁꯨꯝ ꯊꯣꯛꯀꯦ ꯍꯥꯏꯋꯥꯅꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯤꯟ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯃꯈꯣꯏ ꯅꯨꯄꯥꯒꯤ ꯅꯅꯥꯗꯣ ꯁꯣꯝꯗ ꯇꯥꯔꯒ ꯑꯁꯣꯝꯗ ꯐꯥꯎꯗꯣꯛꯄꯤꯈ꯭ꯔꯕꯣ? ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯍꯩꯃ ꯑꯣ ꯉꯥꯏꯈꯣꯑꯣ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯈꯨꯗꯩ ꯑꯁꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯌꯥꯜꯂꯨꯒꯦ ꯃꯥ ꯆꯠꯈꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯕꯣꯀꯨꯜꯒꯤ ꯈꯨꯗꯩ ꯅꯥꯃꯩ ꯑꯗꯨꯕꯨ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯍꯩ ꯁꯦꯛꯄꯤ ꯃꯟꯕꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯕꯣꯀꯨꯜ ꯑꯩꯒꯤ ꯏꯖꯠ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯤꯁꯤ ꯅꯪ ꯃꯇꯣꯏꯅꯔ ꯍꯥ? ꯊꯥꯗꯣꯛꯎꯅꯦ꯫ ꯑꯣ ꯅꯪ ꯊꯥꯗꯣꯛꯑꯔꯣꯏ? ꯉꯁꯤ ꯑꯩꯅ ꯊꯣꯡꯉꯥꯛ ꯆꯩꯁꯤꯅ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯗꯔꯛꯑꯕꯗꯤ ꯅꯪ ꯅꯌꯥꯗꯣ ꯀꯥꯊꯣꯛꯑꯒ ꯅꯔꯩꯗꯨ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅ ꯁꯠ ꯂꯥꯎꯅ ꯁꯥꯡꯗꯣꯛꯑꯒ ꯆꯞ ꯇꯤꯡꯉ ꯂꯩꯒꯤꯅꯤꯁꯦ꯫ ꯍꯣ ꯌꯥꯝ ꯑꯀꯟꯕ ꯃꯤꯒꯁꯦ ꯌꯥꯝ ꯐꯨꯒꯟꯕ ꯇꯧꯕ ꯉꯝꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤꯀꯣ ꯅꯁꯛ ꯁꯛꯇꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯅꯒ ꯐꯥꯕ ꯃꯥꯜꯂꯨꯔꯕꯣ ꯑꯩꯅ ꯅꯪ ꯐꯥꯔꯤꯁꯦ? ꯀꯔꯤ ꯊꯣꯛꯁꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯐꯤꯕꯝꯃꯛꯅ ꯊꯣꯡ ꯂꯣꯟꯕꯗ ꯆꯞꯈꯥꯏꯈꯤꯕ ꯆꯨꯝ ꯁꯤꯒꯪꯅꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯠ ꯑꯄꯥꯁꯤ ꯀꯔꯤꯅೋ ꯀꯝꯗꯧꯁꯤꯒꯦ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯈꯔ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯇꯧꯁꯤ ꯍꯣꯠꯅꯁꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯉꯥꯡꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥꯅ ꯍꯨꯠ ꯂꯩꯊꯣꯛꯑꯒ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯍꯦꯛꯇ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯧꯑꯣꯏꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ? ꯅꯀꯣꯛꯇ ꯈꯤꯇꯁꯨ ꯈꯟꯊꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯆꯥꯛꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯤꯕ ꯆꯥꯔꯕꯅꯤꯅ ꯇꯨꯝꯗꯕꯗꯨꯗ ꯑꯐꯕꯗꯤ ꯈꯟꯗ꯭ꯔꯦꯅꯦ꯫ ꯚꯨ ꯆꯨꯗꯅ ꯁꯟꯊꯤ ꯉꯥꯛꯇ ꯉꯥꯏꯔꯕ ꯀꯔꯤꯅꯣ ꯍꯥ? ꯁꯦ ꯑꯩꯅ ꯃꯄꯥꯜꯗ ꯊꯣꯛꯀꯦ ꯇꯧꯔꯤꯁꯤꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗꯨꯗ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ ꯅꯪꯁꯤꯗꯤ꯫ ꯍꯣ ꯂꯝ ꯍꯨꯏꯂꯥꯕ ꯁꯨꯅꯤꯡꯗꯕ ꯅꯪꯒꯤ ꯅꯇꯥꯇꯣ ꯄ꯭ꯔꯃꯣ ꯑꯩꯅ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯂꯣꯏꯅ ꯎꯕꯤꯕꯖꯥꯅꯤ꯫ ꯏꯁ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯀꯥꯏꯅꯒ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯄꯨꯡ ꯐꯝꯕ ꯒꯟꯖꯥ ꯆꯤꯡꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯣꯏꯅ ꯈꯪꯖꯤꯜꯂꯛꯄ ꯇꯧꯔꯤꯁꯤ ꯑꯆꯨꯝ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯛꯑꯦꯕ ꯀꯔꯤ ꯈꯨꯝꯅꯤ ꯑꯩꯗꯤ? ꯄ꯭ꯔꯃꯣ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯛꯇꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯦ꯫ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏ ꯆꯠꯇꯅ ꯁꯨꯅꯤꯡꯗꯕ ꯅꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯑꯃꯒꯤꯗ ꯑꯃꯨꯛ ꯐꯝ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠ ꯒꯟꯖꯥ ꯈꯔ ꯊꯛ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯄꯨꯟꯁꯤꯁꯤ ꯂꯦꯟꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯇꯨꯡꯒꯤ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯁꯤꯡꯁꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯕꯅꯦ ꯃꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯍꯧꯅꯤ? ꯋꯥꯈꯜꯗꯣ ꯈꯤꯇꯁꯨ ꯈꯟꯊꯕ ꯇꯝꯃꯨꯕ ꯅꯪꯕꯣ꯫ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯅꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯦꯄꯥ ꯉꯥꯡꯕꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦꯅꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯁꯦ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒꯅꯦ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯁꯤꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯁ ꯍꯣ ꯐꯔꯦ ꯆꯤꯡꯒꯟꯕꯤ ꯑꯩꯈꯣꯏꯕꯨꯗꯤ ꯆꯤꯟ ꯀꯟꯖꯔꯁꯨ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯩꯌే꯫ ꯆꯤꯟꯒꯟꯕꯤ ꯑꯩ ꯂꯩꯕꯒꯤꯅꯦ ꯉꯁꯤ ꯐꯥꯎ ꯏꯃꯨꯡꯁꯦ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯗꯅ ꯆꯔꯥ ꯍꯦꯟꯗꯅ ꯂꯩꯕ ꯐꯪꯉꯤꯁꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯎ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯄ ꯖꯨꯋꯥꯔꯤ ꯃꯌꯥꯝꯗꯨꯒꯅ ꯀꯔꯤ ꯀꯔꯕꯥꯔꯅꯣꯕ ꯇꯧꯃꯤꯟꯅꯗꯣꯏꯁꯤꯅ? ꯅꯠꯇꯦ ꯅꯣꯏꯅꯕꯨ ꯀꯔꯤ ꯀꯣꯛ ꯊꯥꯗꯗꯣꯏꯅꯣꯕ? ꯁꯦ ꯆꯤꯡꯌꯥꯒꯤ ꯁꯟꯖꯥꯕꯨꯡ ꯑꯄꯥꯛꯄꯗꯣ ꯑꯗꯨ ꯀꯅꯥꯝꯇꯅꯁꯨ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯀꯅꯥꯝꯇꯒꯤ ꯂꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯝꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯈꯣꯏꯒꯥꯏꯔꯒ ꯍꯤꯗꯥꯛ ꯃꯅꯥ ꯊꯥꯔꯒ ꯑꯗꯨ ꯌꯣꯜꯂꯒ ꯁꯦꯟꯗꯣꯡꯗꯨꯅ ꯌꯦꯟꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯁꯦꯜꯒ ꯌꯥꯝ ꯐꯪꯗꯣꯏꯕꯖꯥꯅꯤ ꯍꯤꯗꯥꯛ ꯃꯅꯥ ꯀꯥꯏꯁꯤ ꯇꯥꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯍꯥꯏꯔꯛꯏ ꯃꯀꯣꯛꯇꯒ ꯈꯨꯗꯣꯝꯕꯤꯅ ꯏꯟꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯀꯣꯛꯁꯤꯕꯨ ꯀꯔꯝꯕ ꯀꯣꯛꯅꯣꯕ? ꯆꯥꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯃꯀꯣꯛꯁꯤꯗ ꯍꯥꯏꯒꯠꯂꯒ ꯁꯟꯊꯤ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯕ ꯀꯔꯤꯅꯣ? ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯁꯣꯅꯣ ꯏꯆꯨ ꯆꯨꯔꯗꯅ? ꯀꯔꯤꯒꯤ ꯁꯣꯅꯣ ꯆꯨꯕꯅꯣ? ꯅꯠꯇꯦ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯀꯔꯝꯕ ꯊꯤ ꯍꯥꯟꯕ ꯀꯣꯛꯅ ꯄꯨꯊꯣꯔꯛꯏꯅꯣꯕ? ꯅꯣꯏꯅ ꯈꯜꯂꯤꯁꯤ ꯃꯤꯒꯤ ꯁꯟꯖꯥꯕꯨꯡ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯁꯟ ꯊꯥꯗꯣꯛꯇꯅ ꯊꯝꯃꯤꯕ ꯃꯐꯝꯗꯨ ꯅꯣꯏꯅ ꯍꯦꯛꯇ ꯈꯣꯏꯒꯥꯏꯔꯒ ꯍꯤꯗꯥꯛ ꯃꯅꯥ ꯊꯥꯕꯗ ꯀꯅꯥꯝꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯑꯔꯣꯏ ꯁꯤꯅꯦꯕ?
ꯑꯐꯕ ꯊꯕꯛꯅꯦꯒ ꯈꯜꯂꯤꯕ꯭ꯔꯕ ꯄꯩꯁꯥ ꯐꯪꯕꯗꯤ ꯂꯥꯏꯗꯅ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯗꯅ ꯃꯔꯥꯏꯅꯅꯦ ꯊꯋꯥꯏ ꯆꯦꯛꯂꯥ ꯃꯉꯥꯗꯣ ꯕꯩꯇꯔꯥꯅꯤ ꯂꯥꯟꯖꯈ꯭ꯔꯁꯅꯤ ꯑꯗꯨꯕꯨꯗꯤ ꯒꯟꯖꯥ ꯊꯛꯄ ꯁꯨꯅꯤꯡꯗꯕ ꯅꯣꯏꯅ ꯈꯟꯕ ꯋꯥꯈꯜꯅꯕꯨ ꯀꯔꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯅꯥꯇꯩ ꯆꯥꯕꯗꯤ ꯈꯛ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯟꯅꯗꯦ ꯅꯨꯄꯥ ꯑꯔꯦꯝꯕꯗ ꯀꯣꯏ ꯆꯠꯇꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯣꯛ ꯂꯣꯏꯁꯤ ꯌꯨꯝꯁꯤꯗ ꯃꯅꯤꯡꯗꯅꯦ ꯃꯀꯣꯜ ꯁꯦꯝꯃꯒꯅꯦ ꯑꯣꯛꯇꯣ 2-3 ꯂꯣꯏꯕꯗ ꯁꯦꯟꯐꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯁꯈꯤ ꯍꯣꯏꯒꯤ ꯑꯣꯛ ꯃꯆꯥ ꯄꯣꯛꯑꯦꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯂꯧꯒꯦꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯣꯝꯇꯅ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯈꯔ ꯆꯠꯃꯤꯟꯅꯔꯨꯁꯦꯕ ꯍꯦ ꯃꯗꯨꯃ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯣꯛ ꯂꯣꯏꯕ ꯀꯥꯏꯅ ꯃꯅꯝꯅ ꯏꯅꯝ ꯅꯝꯊꯤꯈꯩ ꯉꯝꯃꯣꯏ ꯂꯣꯏꯒꯦꯁꯨ ꯅꯪꯅ ꯂꯣꯏꯌꯨ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯊꯕꯛꯇꯣ ꯕꯨꯀꯨꯜ ꯑꯩꯅ ꯇꯧꯕꯤꯗꯧ ꯅꯠꯇꯦ ꯅꯥꯞ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯑꯣꯛ ꯃꯆꯥ ꯂꯧꯔꯨꯁꯤ ꯀꯥꯏꯅ ꯑꯩꯅꯕꯨ ꯂꯝꯖꯥꯎꯗꯣ ꯑꯣꯛꯇꯣ ꯆꯤꯡꯉꯒ ꯄꯨꯔꯛꯇꯧꯔꯤꯕ ꯅꯥ ꯀꯣꯔꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯀꯅꯥꯒꯅꯣ ꯅꯪ ꯂꯧꯒꯦꯁꯨ ꯂꯧꯔꯁꯨ ꯆꯠꯂꯣ ꯑꯩꯗꯤꯅꯦ ꯗꯥꯏ ꯂꯩꯇꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯄ꯭ꯔꯃꯣꯗꯁꯨ ꯑꯗꯨꯃꯉꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯀꯔꯤꯅꯣ ꯁꯥꯎꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕ ꯕꯨꯀꯨꯟꯒ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯆꯥꯟꯅꯖꯕ ꯃꯇꯥꯎ ꯀꯥꯡꯕꯨꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯗꯨꯅ ꯇꯣꯝꯆꯧꯒꯤ ꯁꯪꯒꯣꯏꯗ ꯍꯤꯗꯥꯛꯐꯨ ꯑꯃꯨꯛ ꯆꯤꯡ ꯒꯟꯖꯥ ꯑꯃꯨꯛ ꯆꯤꯡ ꯀꯟꯅ ꯇꯧꯔꯤ ꯃꯔꯛꯇꯨꯗ ꯃꯔꯣꯜ ꯐꯩꯔꯤ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯂꯨꯈꯣꯏꯅ ꯅꯨꯡꯉꯥꯏ ꯃꯁꯤ ꯃꯉꯥꯏꯗꯅ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯃꯄꯣꯛꯅꯤ ꯀꯩꯗꯧꯔꯨꯅꯤ ꯋꯥꯅ ꯂꯦꯟꯗꯅ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯇꯣꯝꯆꯧꯅ ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯧꯅꯤ ꯍꯌꯦꯡ ꯁꯤꯕꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯐꯝ ꯑꯃꯠꯇꯗꯅꯤ ꯂꯩꯔꯨꯗꯧꯕ ꯅꯪꯅ ꯊꯕꯛ ꯁꯨꯔꯛꯄꯅꯤ ꯅꯪꯅ ꯁꯨꯔꯛꯇꯕꯅꯤ ꯁꯨꯅꯤꯡꯗꯕꯅꯤ ꯍꯥꯏꯗꯅ ꯀꯅꯥꯝꯇꯅ ꯇꯥꯟꯊꯣꯔꯛꯑꯣꯏꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯧꯅꯤ ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ ꯅꯇꯥꯎꯒꯤ ꯁꯪꯒꯣꯏꯁꯦ ꯏꯇꯥꯎ ꯃꯌꯥꯝꯒꯤꯅꯤꯅꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯐꯝ ꯕꯨꯀꯨꯜꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯒꯤ ꯁꯪꯒꯣꯏꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯃꯣꯏꯒꯤ ꯁ꯭ꯋꯔꯒ ꯀꯥꯏꯗꯨꯒ ꯐꯪꯗꯧ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯗꯩꯁꯨ ꯏꯇꯥꯎꯒꯤ ꯁꯪꯒꯣꯏꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯦ ꯁꯤꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯁꯨ ꯇꯥꯗ꯭ꯔꯦ ꯏꯃꯥꯒꯤ ꯃꯤꯋꯥꯁꯨ ꯇꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯇꯣꯝꯆꯧꯅ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯅꯇꯥꯎꯅ ꯍꯤꯡꯉꯤꯕꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤꯅꯤꯅꯦ ꯏꯇꯥꯎ ꯀꯩ ꯄꯥꯝꯃꯦ ꯑꯄꯥꯝꯕꯗ ꯍꯥꯏꯌꯣ ꯑꯩ ꯇꯧꯒꯦ ꯃꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯇꯥꯎ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯒꯠꯂꯣ ꯍꯧꯖꯤꯛꯃꯛ ꯉꯥ ꯊꯣꯡꯉꯨ ꯉꯥ ꯆꯥꯒꯗꯕꯅꯤ ꯇꯥꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯝꯗ ꯃꯥꯡꯒꯣꯜꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯗꯤ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯒꯨꯝꯃꯗꯅ ꯌꯦꯡꯗꯨꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯄꯦꯟꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯍꯣ ꯅꯨꯡꯊꯤꯜ ꯄꯕꯣꯞꯁꯤꯗ ꯀꯔꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕꯅꯣ ꯅꯤꯁꯥꯗ ꯆꯥꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯤꯁꯥ ꯈꯥꯏꯔꯛꯀꯅꯨ ꯀꯔꯤ ꯊꯣꯛꯆꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯕꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯦ ꯅꯈꯣꯟꯒꯗꯣ ꯇꯥꯍꯜꯂꯛꯀꯅꯨ ꯁꯨꯅꯤꯡꯗꯕ ꯂꯥꯏꯛ ꯂꯧꯅꯔꯛꯀꯅꯤ ꯑꯗꯨꯒꯅꯦ ꯑꯗꯨꯋꯥꯏꯗ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯨꯅ ꯁꯠ ꯂꯣꯏꯁꯤꯟꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤ ꯀꯧꯔꯒ ꯅꯔꯨ ꯀꯣꯛꯊꯣꯛꯑꯒ ꯀꯧꯇꯥ ꯃꯥꯏꯅ ꯌꯥꯜꯍꯟꯁꯅꯤ ꯃꯇꯝꯗꯨꯗꯗꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅꯤ ꯀꯥꯏꯅꯒ ꯀꯟꯕꯤꯗꯧ ꯅꯠꯇꯦ ꯁꯨꯅꯤꯡꯗꯕꯁꯤꯡꯁꯤꯗꯤ ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯃꯤꯔꯦꯝꯁꯤꯡꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯃꯁꯛꯁꯤꯡꯁꯦ ꯎꯕꯗꯅꯦ ꯈꯣꯏꯗꯧꯒꯁꯦ ꯕꯤꯔꯤ ꯍꯦꯛ ꯊꯦꯠꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯃꯣꯗꯅ ꯂꯥꯛꯎꯁꯦ ꯀꯨꯏꯔꯣꯏꯌꯦ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯁꯠ ꯆꯠꯂꯒ ꯁꯠ ꯌꯥꯜꯂꯒ ꯍꯜꯂꯛꯁꯦ ꯍꯥꯏꯕ ꯑꯩ ꯏꯇꯣꯝꯇꯅ ꯉꯝꯃꯣꯏ ꯇꯧꯕꯅꯤ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯍꯣ ꯉꯝꯗ꯭ꯔꯒ ꯀꯅꯥꯅꯣꯝ ꯍꯧꯔ ꯆꯠꯃꯤꯟꯅꯣ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯔꯦꯗꯅ ꯇꯟꯕ ꯌꯥꯔꯣꯏ ꯀꯅꯥꯒꯅꯣ ꯑꯩꯅ ꯍꯧꯔꯒ ꯆꯠꯇꯧꯔꯤꯕꯁꯦ ꯅꯨꯄꯥ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯪ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯤ ꯈꯛꯀꯤꯕꯨ ꯑꯁꯨꯛ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯁꯤꯕꯣ ꯑꯅꯤꯗꯨꯅ ꯉꯨꯔꯨꯡ ꯉꯥꯡꯅꯕꯗꯨꯗ ꯃꯃꯥ ꯊꯕꯥꯅ ꯑꯩ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯨ ꯉꯥꯏꯍꯥꯛꯇ ꯆꯤꯛꯅ ꯂꯩꯇꯦ ꯉꯥꯡꯅꯕꯒ ꯆꯩꯅꯕꯒ ꯑꯩ ꯃꯤꯃꯥꯡꯗ ꯏꯀꯥꯏꯀꯣ ꯅꯣꯏ ꯚꯥꯞ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯀꯠꯇꯜꯂꯁꯦ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯗꯦ ꯀꯔꯤꯃꯠꯇ ꯂꯧꯕ ꯅꯠꯇꯦꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯑꯩꯅ ꯍꯦꯟꯅ ꯃꯤꯃꯥꯡꯗ ꯏꯃꯥꯏꯁꯦ ꯏꯀꯥꯏꯕꯅ ꯃꯤꯃꯥꯡꯗ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯀꯔꯤ ꯇꯧꯅꯕꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯍꯣ ꯑꯩꯅ ꯑꯣꯛꯆꯥꯛ ꯂꯩꯇ꯭ꯔꯦ ꯊꯪꯅꯕꯒꯤ ꯏꯆꯦ ꯔꯥꯅꯤ ꯍꯣꯏꯗꯒꯤ ꯂꯐꯨꯁꯦ ꯑꯝꯇ ꯌꯥꯟꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯏꯇꯣꯝꯇꯅ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯆꯥ ꯁꯨꯠꯅꯤꯡꯗꯕꯁꯤꯅ ꯉꯁꯥꯏꯗꯒꯤ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯂꯩꯔꯤꯁꯤꯅꯤ ꯍꯦ ꯅꯨꯄꯤ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝ ꯀꯟꯗ꯭ꯔꯕ ꯅꯪ ꯈꯨꯟꯅꯝꯁꯤꯟ ꯊꯥꯖꯤꯜꯂꯛꯇꯅ ꯑꯔꯦꯝꯕꯗ ꯄꯦꯄꯥ ꯈꯞꯄꯤꯕ ꯅꯆꯤꯟꯗꯣ ꯉꯁꯤ ꯊꯔꯣꯏ ꯃꯃꯥꯏ ꯑꯀꯥꯏꯕ ꯃꯥꯅꯤ ꯑꯩꯅ ꯀꯅꯥꯔꯣꯝꯒ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯣꯏꯕ ꯑꯣꯛꯅꯤ ꯅꯁꯥꯅ ꯉꯝꯅꯕ ꯇꯧꯖꯧ ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯀꯅꯨ ꯍꯥꯏ ꯁꯨꯅꯤꯡꯗꯕ ꯆꯠꯂꯨ ꯅꯪ ꯌꯥꯝ ꯊꯨꯅ ꯏꯃꯧꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯠꯂꯒꯅꯦ ꯁꯠ ꯍꯜꯂꯛꯎ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯐꯥꯎ ꯁꯨꯅꯤ ꯈꯪꯗꯅ
ꯅꯪꯒ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯃꯀꯣꯛ ꯆꯥꯎꯕ ꯃꯕꯨꯛ ꯀꯪꯕ ꯈꯣꯡꯂꯥꯏ ꯁꯨꯕ ꯃꯥꯟꯕ ꯃꯌꯥꯝꯗꯨꯒꯅꯦ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯂꯦꯝꯖꯥ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯇꯝ ꯉꯥꯏꯗꯅ ꯂꯩꯔꯅꯤ ꯅꯪꯅꯦ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯊꯥꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ ꯅꯃꯥ ꯑꯩꯁꯦ ꯍꯟꯅꯨꯔꯦ ꯀꯥꯏꯅꯒ ꯀꯤꯗꯕ ꯇꯧꯖꯁꯅꯨ ꯍꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯍꯦꯟꯅꯤꯡꯕ꯭ꯔꯣ ꯍꯥ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯏꯃꯧꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯍꯣꯏ ꯌꯥꯔꯦ ꯑꯩꯗ ꯆꯠꯂꯨꯔꯒꯦ 이마수 ngai nupi su ngai yum sida lei nupi singse jinggan bigi ngakta asumna mama na ngangbadagi ngangba taningdraduna tanna magi nupi ga puna chatkirami tawrisi phibam makne mabuk manasiga korfu yot pe hek maladana isani haibe wani aina phau aso yengnindraba yengbada rasi machet ama phau hek yaudaba sibu asidabu mina di kari yengningam nege somdana pramona ꯍꯣ ꯏꯆꯦ ꯔꯥꯅꯤ ꯑꯣ ꯇꯥꯔꯦ ꯍꯩꯃꯥ ꯅꯪ ꯂꯥꯛꯑꯕꯣ ꯐꯔꯦ ꯍꯣꯏ ꯏꯆꯦ ꯅꯣꯏ ꯅꯅꯥꯎꯄꯥꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯀꯗꯥꯏꯅꯣ ꯀꯔꯝꯕ ꯂꯐꯨꯅꯣ ꯏꯆꯦꯅ ꯌꯥꯟꯕ ꯌꯥꯅꯤ ꯍꯥꯏꯕꯣ ꯍꯣ ꯇꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯌꯦꯅꯈꯥꯁꯤ ꯆꯠꯁꯤ ꯃꯅꯤꯡꯒꯤ ꯄꯜꯂꯤꯁꯤꯗ ꯍꯧꯔꯤꯁꯤꯅꯤ ꯂꯐꯨꯕꯨꯗꯤ ꯅꯣꯏ ꯇꯥꯗꯅ ꯉꯁꯥꯏ ꯌꯥꯜꯂꯝꯃꯕꯅꯤ ꯅꯣꯏꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯟꯈ꯭ꯔꯗꯤ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯇꯨ ꯍꯩꯃꯥ ꯐꯔꯦꯅꯦ ꯑꯩꯗꯤ ꯑꯩ ꯏꯇꯣꯝꯇ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯃꯥꯅ ꯂꯐꯨꯁꯦ ꯌꯥꯜꯍꯟꯒꯦ ꯍꯥꯏꯗꯅ ꯅꯣꯏ ꯑꯅꯤ ꯂꯥꯛꯄ ꯐꯔꯕꯅꯤ ꯂꯐꯨꯁꯤ ꯆꯥꯎꯕꯅꯤ ꯅꯣꯏ ꯑꯅꯤꯅꯅꯦ ꯈꯔ ꯍꯦꯛ ꯍꯣꯜꯂꯣ ꯅꯪꯅ ꯃꯆꯥꯁꯦ ꯄꯥꯏꯔꯣ ꯑꯩꯈꯣꯏ ꯕꯣꯀꯨꯜꯅꯅꯦ ꯃꯈꯣꯛ ꯋꯥꯏꯁꯦ ꯍꯦꯛ ꯄꯥꯏꯍꯜꯂꯣ ꯈꯔ ꯆꯥꯎꯕꯁꯦ ꯑꯗꯣ ꯅꯠꯇꯦ ꯅꯪꯒꯤꯕꯨ ꯑꯣꯛ ꯀꯌꯥ ꯂꯣꯏꯔꯤꯅꯣ ꯅꯪꯅ ꯂꯐꯨꯒ ꯊꯥꯛꯅꯤ ꯍꯥꯏꯁꯤꯕꯨ ꯑꯍꯨꯝꯅꯤ ꯏꯆꯦ ꯐꯅ ꯆꯥꯎꯔꯦ ꯆꯥꯛꯀ ꯋꯥꯏꯀꯨꯞꯀꯗ ꯊꯥꯛꯄꯗꯣ ꯉꯝꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯑꯣ ꯐꯔꯦ ꯄꯨꯔꯣ ꯃꯁꯤꯅꯗꯤ ꯐꯅ ꯀꯨꯏꯅꯗꯤ ꯆꯥꯅꯔꯅꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯔꯥꯅꯤ ꯃꯥꯗꯤ ꯏꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯕꯣꯀꯨꯜ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯂꯐꯨ ꯃꯆꯥ ꯄꯤꯁꯛ ꯑꯃ ꯄꯥꯏꯔꯒ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯑꯩꯅꯗꯤ ꯅꯪꯅ ꯈꯔ ꯆꯥꯎꯕꯁꯤ ꯄꯨꯍꯜꯂꯒ ꯅꯨꯄꯤ ꯃꯥꯅ ꯃꯆꯥꯁꯦ ꯃꯔꯥꯏꯅ ꯍꯣꯟꯖꯔꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯄꯨꯗꯧ ꯇꯧꯔꯝꯃꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯂꯐꯨ ꯑꯁꯨꯛ ꯆꯥꯎꯕꯁꯤꯅ ꯄ꯭ꯔꯃꯣꯕꯨ ꯄꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯍꯣꯏ ꯏꯇꯩꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯅꯗ ꯑꯆꯧꯕ ꯄꯨꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯉꯝꯖꯔꯣꯏ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯅꯝꯗꯅ ꯄꯨꯔꯛꯄꯅꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯑꯃꯗꯤ ꯄꯥꯏꯕꯤꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯃꯆꯥꯁꯤꯃ ꯄꯨꯕꯤꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪꯅ ꯄꯨꯗꯧꯗꯣ ꯄꯨꯔ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯝꯃꯒꯦꯍꯦ ꯌꯥꯝ ꯂꯨꯝꯃꯤ ꯆꯠꯂꯦ ꯐꯤꯔꯣꯟꯒꯁꯦ ꯂꯣꯏꯅ ꯑꯃꯨꯛ ꯆꯨꯕ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯃꯆꯥ ꯄꯤꯁꯛꯇꯨꯃ ꯄꯨꯔꯒ ꯅꯨꯄꯤ ꯑꯩꯅ ꯑꯁꯨꯛ ꯆꯥꯎꯕ ꯁꯔꯨꯛꯁꯦ ꯊꯥꯡꯉ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯝꯃꯣꯏꯌꯦ ꯀꯩꯅꯣ ꯉꯥꯏꯈꯨꯋꯣ ꯑꯩꯅ ꯍꯥꯏꯗꯤ ꯉꯥꯡꯉꯤꯒꯁꯦ ꯑꯝꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯃꯦ ꯍꯩꯃꯥ ꯉꯥꯏꯈꯨꯋꯣ ꯅꯨꯄꯥ ꯅꯪꯕꯨꯅꯦ ꯑꯁ ꯇꯁꯦꯡꯅ ꯆꯠꯈ꯭ꯔꯦꯃꯦ ꯑꯩꯗꯤꯅꯦ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯒꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯕꯁꯦ ꯂꯣꯏꯅ ꯎꯠꯊꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦꯕ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯄ꯭ꯔꯃꯣ ꯀꯥꯟꯅꯔꯔꯣꯏ ꯁꯥꯎꯔꯒ ꯅꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯈꯩ ꯉꯥꯡꯉꯒꯅꯦ ꯆꯥꯕ ꯇꯨꯝꯖꯤꯟꯈꯤꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯪ ꯃꯇꯦꯛ ꯊꯥꯡꯒꯦꯔ ꯀꯔꯤꯅꯣ ꯇꯧꯔꯣ ꯉꯝꯕꯨ ꯉꯝꯗꯧꯔꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅ ꯇꯧꯗꯧꯕ ꯊꯕꯛꯁꯦ ꯅꯨꯄꯤꯁꯤꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯄꯨꯗꯧ ꯄꯨꯔꯛꯑꯣ ꯀꯥꯏꯅꯒ ꯏꯟꯁꯤꯜꯂꯝꯃꯒ ꯆꯠꯈꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯄ꯭ꯔꯃꯣꯃꯥꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯂꯐꯨ ꯃꯀꯛꯇꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝ ꯁꯣꯜꯂꯤ ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯑꯁꯨꯛ ꯀꯇꯟ ꯆꯨꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯆꯥꯕꯗꯗꯤ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯑꯍꯥꯎꯕ ꯈꯟꯗꯅ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯗꯤ ꯃꯈꯨꯠꯁꯦ ꯃꯀ꯭ꯔꯥꯡ ꯂꯣꯟꯗꯅ ꯂꯩꯕ ꯈꯪꯅꯤꯡꯉꯁꯤꯗꯤ ꯑꯁꯨꯛ ꯃꯔꯤꯟ ꯇꯟꯕ ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯣꯏ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯀꯦꯕ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯂꯐꯨꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ ꯀꯣꯛꯀ ꯂꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯂꯝꯕꯤꯗ ꯊꯣꯛ ꯍꯦꯛ ꯂꯪꯊꯣꯛꯑꯒ ꯊꯅꯝꯕ ꯁꯣꯏꯔꯣꯏ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯕꯣꯀꯨꯜꯒꯤ ꯃꯇꯥꯎ ꯃꯥꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯆꯤꯗꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯔꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯨꯈꯣꯏꯅ ꯅꯨꯡꯁꯥ ꯁꯥꯖꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝꯁꯤꯗꯤ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯠꯅꯒ ꯂꯤꯔꯤ ꯁꯤꯠꯂꯗꯅ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯈꯣꯡꯅꯥꯡ ꯈꯣꯡꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯗ
ꯌꯨꯝꯗꯗꯤ ꯅꯨꯄꯤ ꯏꯁꯧ ꯇꯥꯕꯗ ꯑꯗꯒꯤ ꯏꯆꯥꯅꯦ ꯇꯧꯔꯤ ꯃꯌꯥꯝꯗꯨꯅ ꯑꯗꯨ ꯄꯤꯌꯣꯒ ꯆꯥꯒꯦꯒ ꯉꯥꯏꯍꯥꯛꯇꯅꯦ ꯇꯥꯅ ꯄꯣꯊꯥꯐꯝ ꯈꯪꯕ ꯅꯠꯇꯦꯕ ꯇꯣꯝꯆꯧꯅ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯝꯒꯅꯤ ꯅꯪꯒꯤꯗꯤ ꯅꯆꯥꯗꯣ ꯑꯣꯈꯥꯛꯁꯨ ꯌꯥꯝꯕꯅꯤ 이보 ꯅꯪꯁꯨ ꯅꯆꯥꯅ ꯃꯌꯥꯝ ꯄꯣꯛꯊꯣꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯐꯠꯇꯕ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯥꯒꯤ ꯈꯟꯕꯗ ꯁꯨꯅꯤꯡꯗꯕ ꯅꯪꯉꯣꯟꯗ ꯂꯩꯗꯅ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯪꯁꯨ ꯁꯨꯅꯤꯡꯗꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯪꯅꯕꯨ ꯀꯔꯤ ꯁꯨꯔꯗꯅ ꯆꯥꯛ ꯐꯥꯎꯕ ꯅꯈꯨꯠ ꯍꯥꯝꯃꯒ ꯆꯥꯕ ꯇꯟꯗꯅ ꯀꯪꯀ꯭ꯔ ꯄꯥꯏꯔꯒ ꯍꯤꯗꯥꯛ ꯆꯤꯡꯉꯨꯕ ꯃꯨꯛꯁꯨꯛ ꯃꯨꯕ ꯅꯈꯨꯠꯇꯨꯅ ꯆꯥꯛ ꯆꯥꯁꯤꯟꯕ ꯅꯪꯅꯁꯨ ꯁꯤꯌꯥ ꯅꯪꯒꯤ ꯍꯥꯏꯕꯨ ꯅꯄꯥ ꯅꯄꯨꯅ ꯂꯧꯁꯤꯡ ꯈꯔ ꯑꯗꯨꯝ ꯊꯝꯖꯔꯝꯕꯒꯤ ꯆꯔꯥ ꯍꯦꯟꯗꯦ ꯍꯥꯏꯕꯗꯨꯅꯤ ꯕꯨꯀꯨꯜꯅ ꯍꯣꯏ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯁꯨꯅꯤꯡꯗꯕ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯑꯝꯇꯗꯤ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯣꯏꯒꯤ ꯁꯟꯊꯤ ꯍꯥꯟꯕ ꯅꯀꯣꯛꯇꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯤ ꯑꯝꯇ ꯈꯟꯕ ꯅꯠꯇꯦꯕ ꯂꯨꯈꯣꯏꯅ ꯑꯩꯁꯨ ꯀꯣꯛꯁꯦ ꯅꯍꯥꯟꯗꯒꯤ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯄ ꯃꯈꯩ ꯊꯥꯗꯗꯅ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯋꯥꯕꯁꯨ ꯁꯨꯅꯤꯡꯗꯦ ꯂꯩꯈꯣꯝ ꯇꯩꯕ ꯊꯕꯛꯁꯨ ꯄꯥꯝꯗꯦ ꯃꯤꯗꯧꯅ ꯂꯪꯐꯩ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯕꯁꯨ ꯇꯜꯂꯤ ꯁꯤꯗꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ 이점 점나 하 노이수 ꯄꯥꯝꯕ ꯄꯥꯝꯕ꯭ꯔꯅꯦ ꯌꯦꯡꯉꯣ ꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯀꯪꯀ꯭ꯔ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯡꯖꯪ ꯊꯥꯡꯖꯧ ꯄꯥꯏꯗꯅ ꯂꯪꯐꯩ ꯆꯠꯇꯅ ꯆꯤꯡ ꯀꯥꯔꯗꯅ ꯀꯔꯝꯅ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯣꯃꯤ ꯇꯣꯝꯆꯧꯅ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯣꯏꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯗ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯏꯗꯅꯦ ꯁꯦꯟꯕꯨꯟꯅ ꯊꯣꯝꯖꯤꯟꯒꯗꯕꯅꯤꯅꯦ ꯕꯨꯀꯨꯜꯅ ꯃꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯔꯛꯑꯀꯥꯟꯗ ꯃꯌꯥꯁꯤꯡꯗꯨꯗ ꯁꯦꯟ ꯕꯟꯗꯅ ꯃꯦꯟꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏꯅ ꯁꯨꯗꯨꯅ ꯁꯦꯜ ꯄꯥꯏꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯇꯣꯝꯆꯧꯅ ꯑꯩꯉꯣꯟꯗ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩ ꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤꯔꯣ ꯃꯁꯤꯕꯨ ꯇꯧꯔꯕꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯕꯗꯤ ꯁꯣꯏꯔꯣꯏꯍꯦ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ ꯁꯨꯝꯗꯧꯕꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯄꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯕꯨꯀꯨꯜꯅ ꯀꯔꯤꯅꯣ ꯁꯦꯜ ꯄꯥꯏꯅꯕ ꯊꯧꯔꯥꯡ ꯂꯩ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯝꯅꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛꯀ ꯇꯥꯟꯅꯗꯧꯔꯤꯕ꯭ꯔꯕ ꯑꯩ ꯑꯃꯅꯦ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯗꯥꯏꯒ ꯂꯩꯇꯦ ꯆꯥꯕ ꯐꯥꯎ ꯑꯩꯈꯣꯏꯁꯤꯅ ꯊꯥꯡꯒꯠꯂ ꯆꯥꯕ ꯇꯟꯖꯤꯜꯂ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯏꯅꯒ ꯅꯥꯞ ꯆꯥꯗꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯗꯤ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯃꯈꯥ ꯇꯥꯔꯛꯈꯤꯒꯦꯗ ꯅꯣꯏꯁꯤꯗꯤ ꯁꯨꯅꯤꯡꯗꯕ ꯇꯟꯕ ꯈꯛꯇꯅꯤ ꯀꯣꯛꯀꯤ ꯑꯦꯟꯇꯤꯅꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯨꯈꯣꯏꯅ ꯀꯔꯤꯅꯣꯗ ꯅꯪꯁꯨ ꯃꯈꯥ ꯁꯠ ꯇꯥꯔꯛꯑꯣ ꯏꯇꯥꯎ ꯕꯨꯀꯨꯜꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯋꯥꯐꯝꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏꯀꯣ ꯅꯣꯏꯁꯤꯗꯤꯕ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯅꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨ ꯑꯃꯠꯇ ꯅꯠꯇꯦ ꯁꯦ ꯑꯩꯈꯣꯏ ꯏꯄꯨꯅ ꯐꯖꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦꯅꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯂꯥꯏꯔꯤꯛꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯇꯣ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏꯒꯤ ꯍꯦꯂꯣꯏꯗꯣ ꯀꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯆꯥꯛꯊꯥꯛ ꯅꯨꯡꯊꯥꯛ ꯈꯔ ꯇꯧꯔꯒ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯅꯤꯍꯧꯁꯤ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯎ ꯀꯥꯏꯅꯒ ꯄꯥꯈꯣꯟ ꯊꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯨꯗꯅ ꯁꯦꯜ ꯄꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯅ ꯕꯨꯀꯨꯜꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯑꯗꯣ ꯍꯦꯂꯣꯏꯗꯣ ꯊꯣꯛꯂꯒ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯅꯤꯍꯧꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛ ꯈꯪꯗꯅ ꯂꯩꯒ ꯁꯛ ꯇꯤꯡꯊꯣꯛꯑꯒ ꯋꯥꯈꯜ ꯃꯥꯡꯉ ꯋꯥꯟꯊꯈꯤꯕꯗꯩ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯊꯋꯥꯏ ꯆꯦꯛꯂꯥ ꯃꯉꯥꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟ ꯌꯧꯔꯦꯅꯦ ꯂꯨꯈꯣꯏꯅ ꯍꯦꯔꯥ ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯂꯥꯏꯕꯛ ꯌꯦꯡꯗꯧꯅꯦ ꯁꯦꯖꯩ ꯀꯤꯕꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯪꯀ꯭ꯔ 4-5ꯔꯛꯇꯪꯅꯦ ꯁꯠ ꯆꯤꯡꯈꯤꯕꯗ ꯑꯗꯨꯝ ꯁꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯅꯕꯗꯨꯅ ꯍꯦꯂꯣꯏꯗꯨ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤꯗꯤ ꯁꯤ ꯅꯤꯒꯅꯤ ꯁꯤ ꯂꯧꯍꯧꯒꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯄꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯍꯥꯏ ꯕꯨꯀꯨꯜ ꯇꯥꯕ꯭ꯔꯥ ꯅꯪ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯀꯦꯕꯤꯅ ꯏꯕꯣ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯇꯨꯝꯕꯒ ꯍꯧꯒꯠꯍꯧꯗ꯭ꯔꯤ ꯐꯃꯨꯡꯗ ꯒꯣꯔꯣ ꯅꯥꯈꯣꯛꯇꯅ ꯀꯟꯅ ꯃꯪꯍꯧꯔꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯗꯣ ꯃꯅꯥꯅꯗꯤ ꯂꯥꯏꯔꯗꯅ ꯃꯊꯨꯟꯅ ꯐꯥꯎ ꯇꯥꯕꯤꯔꯝꯃꯣꯏ ꯏꯕꯣꯛꯀꯤ ꯀꯦꯕꯤ ꯁꯅꯥ
ꯑꯗꯨꯗꯤ ꯅꯄꯥꯗꯣ ꯅꯪ ꯑꯃꯨꯛꯇ ꯍꯧꯗꯣꯔꯛꯎꯗꯅ ꯅꯃꯤꯠꯅ ꯀꯔꯣꯡꯆꯥꯛ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯇꯅ ꯂꯩꯗꯨꯕꯨ ꯅꯠꯇꯦ ꯅꯃꯥꯅꯒ ꯑꯃꯠꯇ ꯍꯧꯗꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤꯅꯦ ꯍꯧꯗꯣꯛꯏꯁꯦ ꯑꯗꯣ ꯃꯁꯤꯒ ꯂꯦꯡꯕꯤꯕ ꯅꯠꯇꯦ ꯏꯕꯣꯛ ꯅꯪꯕꯨ ꯑꯩꯈꯣꯏ ꯄꯥꯕꯁꯤꯕꯨ ꯅꯆꯥꯅꯤ ꯀꯥꯏꯅꯒ ꯑꯁꯤꯕꯨ ꯀꯃꯥꯏ ꯄꯣꯛꯏꯅꯣ ꯇꯨꯝꯕꯅ ꯄꯨꯔꯥ ꯃꯣꯏꯒꯤ ꯀꯨꯝꯕꯀꯔꯅ ꯍꯥꯏꯗꯨꯗꯒꯤ ꯃꯥꯅ ꯈꯨꯗꯨꯞ 10 ꯍꯦꯜꯂꯝꯒꯅꯤ ꯐꯃꯥꯡꯗ ꯃꯣꯔꯣꯛ ꯃꯩ ꯊꯥꯔꯐꯥꯎ ꯃꯦꯛ ꯂꯥꯎꯗꯦ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯕ ꯉꯝꯃꯤ ꯃꯔꯤꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯆꯥꯕꯗꯅ ꯃꯔꯣꯜ ꯑꯃ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯃꯤꯕ ꯈꯪꯖꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯐꯅꯗꯤ ꯉꯥꯡ ꯁꯛꯄꯅꯤ ꯑꯗꯨꯕꯨ ꯂꯧꯗꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯊꯦꯝ ꯁꯤꯖꯤꯟꯅꯕ ꯅꯠꯇꯅ ꯄꯣꯛꯂꯛꯄꯗ ꯂꯥꯏꯅ ꯑꯁꯨꯝ ꯇꯧꯔꯨꯔꯣ ꯍꯥꯏꯗꯅ ꯁꯦꯝꯃꯒ ꯊꯥꯔꯛꯑꯕꯅꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯕꯨꯀꯨꯜꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯡꯁꯥꯁꯤꯗꯤ ꯃꯤꯠꯀꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯀꯦꯕꯤ ꯆꯠꯂꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯏꯁꯤꯡ ꯕꯥꯇꯜ ꯑꯝꯇ ꯂꯥꯛꯈꯠꯂꯨꯁꯨ ꯆꯠꯂꯣ ꯏꯄꯥ ꯆꯤꯟꯌꯥꯁꯤ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ ꯍꯔꯦ ꯉꯝꯖꯗ꯭ꯔꯦ ꯌꯥꯍꯧꯅꯦꯅ ꯊꯦꯡꯉꯤꯈꯩ ꯍꯧꯒꯠꯂꯒ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯗꯅ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯃꯥꯒꯤ ꯃꯆꯤꯟ ꯁꯦꯡꯅꯕ ꯏꯁꯤꯡ ꯁꯣꯛꯎ ꯀꯥꯏꯅꯒ ꯉꯝꯖꯗ꯭ꯔꯦ ꯄꯥꯕ ꯅꯪ ꯑꯇꯩ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯅꯁꯥꯒꯤ ꯊꯕꯛ ꯐꯥꯎꯗꯤ ꯈꯔ ꯇꯧꯕ ꯐꯕꯅꯤ ꯑꯗꯨꯒ ꯅꯔꯤꯟ ꯇꯜꯂꯗꯤ ꯌꯥꯔꯔꯣꯏ ꯅꯠꯇꯦ ꯄꯥꯕ ꯅꯪꯅ ꯅꯔꯤꯟ ꯇꯟꯕꯩ ꯆꯥꯡꯁꯦ ꯃꯅꯤꯡ ꯆꯪꯕꯩ ꯏꯁꯤꯡ ꯐꯥꯎ ꯀꯦꯕꯤ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃꯗ ꯁꯣꯛꯂꯣ ꯍꯥꯏꯗꯅ ꯆꯤꯠꯇꯨꯔ ꯐꯥꯎ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯉꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ ꯍꯣꯏ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯏꯝꯅꯤꯅꯦ ꯑꯗꯨꯅꯕꯨ ꯏꯆꯥ ꯑꯣꯏꯕꯒꯤ ꯃꯄꯥ ꯑꯩꯅ ꯄꯥꯈꯣꯟ ꯁꯤꯔꯤꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯁꯤꯗꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯆꯥꯗ ꯍꯥꯏꯔꯨ ꯌꯥꯔꯤꯕꯣ ꯃꯁꯤꯗꯤ ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯆꯤꯟꯁꯦ ꯀꯟꯈ꯭ꯔꯕ ꯌꯨꯝꯒꯤ ꯁꯥꯖꯤꯟ ꯇꯣꯡꯕ ꯆꯦꯆꯥ ꯈꯣꯡꯕ ꯁꯦꯝꯕ꯭ꯔꯥꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯣ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯣꯏꯕ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯄꯥꯕ ꯅꯪ ꯐꯖꯅ ꯂꯩꯍꯧꯔꯣ ꯄꯥꯈꯣꯟꯒ ꯑꯃꯇ ꯁꯤꯕꯤꯔꯛꯀꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯃꯁꯤ ꯑꯩꯕꯨ ꯃꯃꯥꯅ ꯂꯣꯏꯕ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯪꯅꯤꯕ ꯉꯁꯤ ꯑꯣꯛꯀ ꯂꯣꯏꯅ ꯊꯣꯡꯉ ꯆꯥꯊꯣꯛꯀꯦꯕ ꯍꯥꯏ ꯌꯥꯔꯦ ꯁꯨꯅꯤꯡꯗꯕ ꯏꯁ ꯑꯣꯛꯀ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ ꯀꯥꯏꯅꯒ ꯏꯃꯧꯁꯤꯅ ꯋꯥꯅ ꯂꯣꯏꯖꯔꯒ ꯅꯣꯡꯇꯗꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗ ꯌꯥꯎꯒꯦ ꯈꯟꯗꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯋꯥꯈꯜꯒ ꯈꯜꯂꯗꯅ ꯁꯛꯇꯥ ꯑꯁꯤꯒ ꯍꯥꯏ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯁꯠ ꯇꯥꯊꯣꯛꯑꯒꯅꯦ ꯅꯪ ꯃꯥꯃ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨ ꯀꯩꯗꯧꯕꯅꯣ ꯑꯩ ꯇꯜꯂꯤꯀꯣ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗ ꯋꯥꯕꯅ ꯁꯤꯔꯅꯤ ꯉꯝꯃꯣꯏꯀꯣꯏ ꯅꯪ ꯆꯠꯂꯔꯣꯏ ꯐꯔꯦ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯧ ꯄ꯭ꯔꯃꯣ ꯇꯥꯕ꯭ꯔꯥ ꯉꯁꯤꯗꯤ ꯁꯔꯦꯡ ꯊꯣꯡꯁꯤ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤ ꯆꯥꯛ ꯍꯥꯞꯄ ꯌꯥꯔꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯑꯒ ꯁꯔꯦꯡ ꯂꯩꯔꯨꯈꯤꯒꯦ ꯁꯔꯦꯡꯑꯕ ꯑꯣ ꯏꯃꯥ ꯄꯂꯦꯝ ꯑꯐꯨꯠꯄꯤ ꯅꯆꯥ ꯆꯠꯂꯨꯔꯒꯦ ꯁꯔꯦꯡꯗꯣ ꯍꯥꯎꯅ ꯊꯣꯡꯉꯝꯃꯨꯀꯣ ꯏꯃꯥ ꯏꯃꯨꯡꯗꯅꯤ ꯁꯔꯦꯡ ꯄꯟꯕꯗ ꯆꯠꯂꯨꯔꯒꯦ ꯀꯥꯏꯅꯒ ꯂꯥꯎꯔꯛꯏꯁꯤ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕꯗꯤ ꯄꯥꯝꯈ꯭ꯔꯕ ꯀꯥꯟꯅꯗꯦ ꯃꯧ ꯑꯩꯅꯦ ꯃꯤ ꯍꯤꯗꯥꯛ ꯇꯧꯒꯦ ꯁꯨꯅꯤꯡꯗꯕ ꯃꯤ ꯃꯔꯤꯜ ꯇꯤꯡꯁꯤ ꯅꯪꯁꯨꯅꯦ ꯅꯄꯨꯔꯣꯏꯕꯁꯦ ꯊꯦꯝꯅꯧꯔꯒ ꯃꯥꯒꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯕ ꯑꯁꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯁꯤ ꯆꯥꯕꯗꯤ ꯄꯥꯝꯖꯕꯅꯤꯅ ꯃꯥꯅ ꯄꯥꯝꯕ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯨꯅꯤꯡꯗꯕ ꯃꯔꯤꯜ ꯂꯣꯠꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯃꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯦꯝꯕ ꯍꯧꯔꯛꯑꯝꯃꯤ ꯅꯨꯄꯥ ꯅꯪꯁꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯔꯣ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯈꯔ ꯍꯦꯟꯅ ꯇꯥꯔꯁꯤ ꯍꯥꯏꯕ ꯁꯤ ꯑꯩꯅ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯑꯣꯛꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯅꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩ ꯆꯪꯗꯅ ꯁꯦꯕꯥ ꯁꯤꯕꯤ ꯐꯖꯅ ꯇꯧꯃꯤꯟꯅꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯪꯒꯤ ꯑꯣꯛꯀꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯨ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯃꯅꯝ ꯃꯍꯥ ꯆꯦꯟꯕ ꯊꯕꯛꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯍꯣ ꯑꯣꯛꯁꯥ ꯌꯦꯟꯁꯥꯁꯦ ꯆꯥꯕꯗꯗꯤ ꯍꯥꯎꯏ ꯍꯥꯏꯗꯅ ꯆꯥꯕꯤꯒꯦ ꯍꯥꯏꯔꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯆꯥꯕꯒꯤ ꯋꯥꯅꯤꯗꯅ ꯆꯥꯕꯗꯗꯤ ꯍꯥꯎꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯑꯣꯏꯅꯔꯅꯤ ꯂꯩꯕꯗꯤ ꯑꯩꯅ ꯂꯩꯔꯕꯅꯤ나 ꯃꯆꯤꯟꯖꯥꯛꯁꯦ ꯅꯪꯅ ꯊꯥꯛꯑꯣ ꯊꯝꯕꯗꯤ ꯑꯩꯅ ꯋꯥꯠꯇꯅ ꯊꯝꯃꯅꯤ ꯅꯣꯡꯃꯒꯤ ꯅꯪꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯃꯪꯀꯣꯟ ꯅꯨꯡꯀꯣꯟ ꯁꯦꯡꯕ ꯃꯁꯦ ꯅꯪꯒꯤ ꯅꯊꯧ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯇꯪꯈꯥꯏꯗꯨꯅ ꯅꯪꯅ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯒꯦꯔꯥ ꯌꯣꯟꯒꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯒꯤ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯜꯂꯣ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯕꯨꯀꯨꯜ ꯃꯇꯣꯝꯇ ꯈꯜꯂꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯂꯪꯐꯩ ꯆꯠꯄ ꯀꯥꯏꯗꯨꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯃꯆꯤꯟꯖꯥꯛꯅ ꯃꯥꯅ ꯋꯥꯠꯇꯅ ꯊꯝꯕ ꯑꯩꯒꯤꯕꯨ ꯅꯣꯡꯃꯒꯤ ꯃꯀꯣꯟ ꯁꯦꯡꯕ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯍꯣꯏꯗ ꯍꯩ ꯑꯁꯤꯅꯕꯨ ꯐꯔꯦ ꯆꯥꯅꯤꯡ ꯃꯇꯝꯗ ꯐꯥꯔꯒ ꯏꯅꯤꯡ ꯇꯝꯅꯁꯨ ꯆꯥꯗꯧꯕ ꯍꯣꯏ ꯌꯥꯔꯦ ꯅꯨꯄꯤ ꯇꯪꯈꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯊꯕꯛꯁꯤꯀꯣ ꯑꯗꯨꯅ ꯃꯀꯣꯟꯒꯗꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯁꯦꯡꯕ ꯍꯧꯕꯤꯌꯨꯔꯣ
Ngasidagi. Tandi tankreda. Asumna Bokul mahaksu langfay jatuna sel tanbadi tan awaba thabuk sa suningda magi nupina hairi sina phare khanduna sa yen pumbagi machinjak thakpa makol sengba mana loina tawrami matam kharagi matungni Bokul manadi taraina khallubani adubu sa yen mayamdubu senaba haibasi tarai ba oiramdre aduna mahak hanagum mapanga thokpa pakna sangamdi yengondani Angangbi tholaone noibo narung kolini tawriduna mahi ngakta noi mayamgi seba tawringida aigi taw mayamgane lepung phamga amata phangdrabani mangda phau angangbi arangbi haidana koilau laure kadai marikpi noi kangbu kadai marum kayam ko siti lokthok ta yararoi kaithel da thagadabani okolomda amuk changaktuna amubi chawbi matam sidia masa nanbada tonan ba Bokul haidana maming seka kaina chalamba isi okthi sengbada okthi manam yethi manam na hare saida masi tawdu mahut pudi ai warasune langphai chalaga oina thabak sujaramana phabajani mi oina poga nupi angang thiraga thabak suning dabasa masa nanba pambasa noi aigi tawsi tamningon manam na ogi tawi adui shalu wana thabak suraga ahau basarga nungaina tumbana phaiko Thabana Hai imagi ibungo nangbu maningduda kari tawribano law ima wa haige haurani masigi hanugiju aise masa apokta basingai aise khara maril tanjarasu ahauba chaba pami khangdana chabagi namada pakon sidana siramdai si phau ingonda ot palep tabani ba ho karino palem ima chaisraman bi fola segai bi unsi ta khai telakadawrba nacha hanulam cha ingonda kari karamba mathelgi langda amuk thuhange haibano hai napa yami masa hai suningdaba nangonda boina kari ahenba haijaradana na thibong ahau pizadana thakpiri banama ingonda saisra kainaga phajare nangdi khuzai apai babu maline adusu thaina noi napana langai bada phaiki bado khuzai apai baman bana chai leramagi natro sagai gi darna lamul oidori base yam horkanu ko ngasi saruktana aigi hanagi atanbada komu khanjingi jani ho nangdi narindo tanbanina ne suningdabanina adum haina haibado yang paksai hai aduwaida warem ngangdana leiranu chalu nang ma mahoida moigi ne nga kom silibani aina nangbusu thabak mateng pangnaba tharake na hairambani chalu nga masa thangdok thangjin khara yawirusu chalu moigi di ne miro leiba nate aduna mateng khajikta pangwirusu karai deina lekhom leina ngahingi thabuk toi kya haina de adu mai ngamoi ngahing ngo kayo ish koi chen ba kainaga wabana sidaba thabak ngamoi wadaba thabak pu kari lege chalu aina hairisin horin asanga ga yam hapak tawribani ekhoi nataba moigi mateng pangnaba kanabu leirige isadi maram mokpani chaluro aine horen imauda nangna pamjaba maitai yenba laba ama thongalamge isana wana halaga sahanaba matin kut yotuna khali yenba laba ekhoi mase hai ki bodi soidabani se aina saba khara pambasida moi soise bijadana thabak tu phaniyam sijinarabani aibu chatpana phadawriba torisi hoide chalurage aduga khara urei pare tausinnaraga thabak amata yawtra lore ho chalurage aduga horen soirambadi yaruko asumna mayumdagi chatnaba haidana tholei mana laiba lambidudani leipung oina tawba hangchit yamna langba machidudani magi sanaba matau anido atopa mi kharaga punsinnaduna makhoi masen suar sanaduna leiram maduda lambida laiba bukunbu uraduna amana kauri itaw Bokul somda janga khuo noidi swai doi nang pulabur toisibo yam nungai janidana ingchi adana ha mafam anauba sinsindana tomsauna hoine nang suma panga tholakidaba kuiredo se kangkrasima paisilu ani ahum laktang hut ching itawgi natawna hidak namna hapaga sembani se kadai kuireda siga tawdaba ale nungai re nukhoina nate nang bukadom da jake habano ekhoi nakta lakpo natro chanajaba khara thengnabadagi hanagi phibamda pop hanjingkhiduna mamana thabak tharakpani haibaga kaw makhai
ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯃꯌꯥꯝ ꯊꯤꯔꯛꯏꯅꯤꯅꯦ ꯉꯁꯤꯗꯤ ꯉꯧꯈꯥꯏꯔꯗꯧꯅꯤ ꯄꯨꯟꯗꯕ ꯀꯨꯏꯔꯕꯅꯤꯅ ꯁꯥ ꯆꯥꯁꯤ ꯅꯇꯥꯎ ꯀꯣꯡꯒꯦ ꯑꯦꯔꯥ ꯅꯇꯥꯎꯕꯨ ꯀꯨꯂꯩ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎ ꯃꯌꯥꯝ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯕ꯭ꯔꯣ ꯌꯨ ꯉꯥꯎꯔꯤ ꯇꯧꯕ ꯑꯃꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯃꯅ ꯀ꯭ꯋꯥꯛꯇ ꯆꯥꯔꯦ ꯅꯪꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒ ꯈꯪꯗꯦ ꯀ꯭ꯋꯥꯛꯇ ꯆꯥꯔꯦ ꯀ꯭ꯋꯥꯛ ꯂꯨꯈꯣꯏꯅ ꯆꯨꯝꯃꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀ꯭ꯋꯥꯛ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯀ꯭ꯋꯥꯛꯅꯇ ꯆꯥꯒꯗꯕꯅꯤ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯡ ꯈꯔꯅ ꯍꯥꯏꯅꯩ ꯕꯤꯅꯥꯅ ꯍꯥꯏ ꯁꯈꯤꯌꯥ ꯑꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯌꯨꯔꯦꯝ ꯊꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯃꯣꯏꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯕꯅ ꯐꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯅꯔꯛꯇꯅ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯍꯣꯏꯅꯦ ꯏꯆꯦ ꯑꯗꯣ ꯉꯥꯏꯈꯣ ꯃꯣꯏꯅ ꯐꯝꯃꯤꯕ ꯃꯐꯝꯁꯤꯕꯨ ꯍꯟꯗꯛꯇ ꯂꯩꯁꯧ ꯏꯟꯗꯅ ꯇꯧꯈꯤꯕ ꯂꯥꯏꯒꯤ ꯈꯨꯕꯝ ꯁꯥꯐꯣꯡꯉꯛꯏꯅꯤ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯒꯅꯨ ꯍꯥꯏꯌꯦꯅ ꯇꯧꯕ ꯃꯐꯝꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯑꯩꯗꯤ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯥꯟꯅꯗꯦ ꯕꯤꯅꯥ ꯏꯕꯦꯝꯃ ꯑꯩ ꯏꯁꯦ ꯁꯨꯝ ꯍꯥꯏꯒꯠꯂꯛꯑꯦ ꯀꯥꯡꯁꯤ ꯈꯤꯡꯁꯤ ꯂꯩꯀꯥꯏ ꯈꯣꯝꯃꯒ ꯋꯥꯔꯛꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯍꯨꯞꯇꯨꯅ ꯆꯪꯉꯛꯑꯒ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯝꯃꯤ ꯈꯨꯟꯒꯤ ꯅꯍꯥ ꯅꯨꯄꯥ ꯈꯔ ꯌꯥꯎꯕꯗꯨꯅ ꯃꯆꯤꯟ ꯈꯨꯝꯂꯛꯄ ꯌꯨꯉꯥꯎꯕꯁꯤꯡꯗꯨꯗ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯐꯨꯕꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯣꯏꯒꯤ ꯁꯨꯅꯤꯡꯗꯕꯗꯨꯗꯤ ꯃꯁꯥꯒꯤꯅꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯊꯝꯕꯤꯕ ꯃꯐꯝꯁꯤꯗ ꯀꯥꯈꯠꯇꯅ ꯐꯝꯃꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯅꯤꯁꯥ ꯆꯥꯁꯟꯕ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯑꯃꯅ ꯃꯁꯝ ꯐꯣꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯂꯨꯈꯣꯏ ꯊꯣꯝꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯣꯏꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯅꯊꯤꯕꯣꯡ ꯅꯤꯡꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯅꯌꯨꯝꯗ ꯅꯇꯨꯅ ꯆꯥꯟꯅꯩꯕ ꯃꯄꯥꯜ ꯊꯣꯛꯂꯛꯑꯒꯅ ꯃꯤ ꯀꯤꯗꯕ ꯅꯣꯏꯅ ꯀꯤꯕ ꯎꯁꯤꯠꯄ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯅꯦ ꯍꯥ ꯍꯩꯇꯣꯝꯆꯧ ꯅꯪꯁꯨꯅꯤ ꯅꯄꯥ ꯅꯃꯥꯗꯨꯅꯗꯤ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯅ ꯅꯌꯨꯝꯅ ꯀꯩ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯁꯥꯗꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯒꯟꯖꯥ ꯊꯛꯐꯝ ꯂꯤꯡꯈꯠꯇꯅ ꯂꯩꯔꯦ ꯂꯩꯀꯥꯏꯁꯤ ꯅꯣꯏꯅ ꯀꯔꯤꯁꯨ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯔꯛꯇꯨꯗ ꯕꯣꯀꯨꯜꯅ ꯒꯟꯖꯥ ꯆꯤꯡꯉꯨꯕꯒꯤ ꯅꯤꯁꯥ ꯄꯥꯟꯕ ꯍꯧꯔꯛꯄꯒ ꯉꯥꯎꯔꯤ ꯈꯨꯝꯃꯛꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯛꯄ ꯀꯨꯏꯖꯗ꯭ꯔꯤ ꯑꯩꯗꯤ ꯅꯤꯁꯥꯁꯨ ꯆꯥꯖꯗꯦ ꯌꯨꯁꯨ ꯊꯛꯆꯗꯦ ꯈꯨꯕꯥꯛ ꯈꯨꯕꯁꯨ ꯌꯥꯎꯖꯗꯦ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯖai ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯨꯄꯥ ꯑꯃꯅ ꯍꯦꯔꯥ ꯃꯁꯤ ꯀꯔꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯤ ꯎꯁꯤꯠꯇꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦ ꯂꯥꯎꯔꯤꯕ ꯃꯆꯤꯟꯕꯥꯟꯗꯨꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯑꯇꯣꯞꯄ ꯈꯔꯗꯁꯨ ꯀꯥꯎꯕꯒ ꯊꯤꯟꯖꯤꯟꯕꯒ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯁꯤꯟꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯈꯔꯅ ꯈꯥꯝꯗꯣꯛꯇꯨꯅ ꯍꯥꯏ ꯌꯥꯔꯦ ꯃꯤꯒꯤ ꯃꯆꯥꯁꯤꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯃꯤꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯋꯥꯀꯠ ꯁꯪꯗꯅꯦ ꯑꯁꯨꯛ ꯊꯤꯅ ꯄꯨꯔꯛꯄ ꯍꯥꯏꯗꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯄ ꯇꯥꯔꯦ ꯑꯉꯥꯡꯁꯥ ꯇꯣ ꯑꯉꯥꯎꯕꯁꯤꯡꯁꯤ ꯃꯔꯤꯜ ꯇꯦꯡꯕ ꯃꯈꯩ ꯐꯨꯔꯦꯗꯅ ꯃꯌꯨꯝꯗ ꯊꯥꯖꯤꯟꯈ꯭ꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯅꯦ ꯂꯩꯀꯥꯏ ꯈꯨꯟ ꯐꯝꯃꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯗꯨꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯇꯞꯊꯅꯈ꯭ꯔꯦ ꯅꯤꯁꯥ ꯉꯥꯎꯔꯝꯕꯁꯤꯡꯗꯨꯁꯨ ꯆꯩꯅꯥꯗꯨꯗ ꯅꯤꯁꯥꯒ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯃꯌꯨꯝꯗ ꯁꯤꯛꯂꯤ ꯃꯆꯤꯟ ꯇꯠꯄ ꯌꯥꯎ ꯈꯥꯝꯗꯦꯛꯄ ꯌꯥꯎ ꯍꯟꯈꯤꯔꯝꯃꯤ ꯕꯣꯀꯜꯁꯨ ꯁꯟꯙ꯭ꯌꯥ ꯋꯥꯏꯗꯨꯗ ꯃꯈꯣꯡ ꯁꯤꯛꯂꯤ ꯃꯆꯤꯟ ꯏꯇꯠ ꯃꯃꯤꯠꯀ ꯏꯈꯥꯝ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯕ ꯃꯈꯩ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯍꯪꯕꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯗ ꯌꯥꯗꯗꯨꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯅꯪꯅ ꯅꯊꯤꯕꯣꯡ ꯅꯤꯁꯥ ꯆꯥꯔꯒ ꯌꯥꯏꯐꯔꯦ ꯂꯥꯎꯁꯤꯜꯂꯝꯗꯅ ꯌꯣꯜꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩꯅ ꯅꯪꯕు ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯅ ꯊꯥꯈ꯭ꯔꯒ ꯅꯪꯒꯤ ꯃꯍꯥꯒꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯃꯌꯥꯝꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯇꯣ ꯇꯧꯅꯕ꯭ꯔꯕ ꯍꯥ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯅꯄꯥꯅꯄꯨ ꯅꯣꯔꯣꯛ ꯇꯥꯕ ꯃꯈꯩ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯅ ꯂꯩꯀꯥꯏꯁꯤꯗ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯍꯥꯏꯃꯧ ꯅꯋꯥꯁꯦ ꯀꯔꯥꯏꯗꯅꯣ ꯄꯨꯊꯣꯛꯈꯣ ꯃꯁꯛꯁꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯡꯁꯤꯗꯅꯦ ꯀꯨꯏꯅ ꯊꯝꯃꯛꯀꯅꯨ ꯃꯥ ꯍꯥꯛꯇꯛꯇ ꯁꯥꯒꯩ ꯖꯥꯠ ꯇꯥꯔꯦꯗꯅ ꯅꯣꯔꯣꯛ ꯇꯥꯔꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯃꯁꯦ ꯃꯊꯤꯕꯣꯡ ꯆꯥꯛꯀ ꯍꯥꯞꯄ ꯌꯥꯔꯣꯏꯌꯦ ꯆꯔꯥ ꯍꯦꯜꯍꯜꯂꯒꯅꯦ ꯀꯪꯁꯤ ꯁꯤꯍꯜꯂꯣ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯀꯤꯕꯤꯒ ꯇꯧꯗꯨꯅ ꯁꯝꯃꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯩ ꯅꯨꯄꯤ ꯇꯞꯅ ꯇꯧꯅꯦ ꯅꯪꯕꯣ ꯑꯩꯗꯤ ꯁꯣꯛꯏꯕꯅꯤꯅꯦ ꯑꯅꯥꯕ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯪꯖꯟꯕꯩ ꯃꯑꯣꯡꯗ ꯐꯃꯨꯡꯁꯦ ꯗꯤꯛꯒ ꯊꯥꯗꯔꯤꯁꯤꯕꯣ ꯍꯣ ꯀꯗꯥꯏꯗꯒꯤ ꯑꯅꯥꯕꯅꯣ ꯑꯅꯥꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯒꯤ ꯏꯟꯗ꯭ꯔꯤꯗ ꯅꯥꯔꯛꯀꯗꯧꯕ ꯑꯗꯨꯕꯨ ꯀꯧꯋꯦ ꯑꯅꯥꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥꯒꯤꯁꯤꯗꯤꯅꯦ ꯑꯅꯥꯕ ꯃꯤ ꯅꯠꯇꯦ ꯅꯔꯝ ꯆꯠꯇꯨ ꯂꯨꯗꯕꯒꯤ ꯃꯤꯅ ꯋꯥꯔꯛꯄ ꯂꯥꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕꯗꯣ ꯃꯤꯅ ꯋꯥꯔꯛꯄꯅꯤ ꯐꯅ ꯑꯗꯨꯝ ꯐꯔꯦ
Noi na tau suning daba mayam dasu nangum na pung kai kai raga sakraba natro. Kanagi masabu oiriga ba. Nga bu thonga thilusira khangdine aidi. Nangdi nawa si mina phuri ena yamnu harauri wa ore. Nate. Ai si sikhraga soinai raga nang nawa atopada nayum pangi hairibro. Ha. Naya asabudo kathoga. Nangi thainagi iroi luwa wa manba khoimu haiduga irang amuk tawruga habro. Sauna ngangamaga amuk machindu chiklaktuna na here. Ai Chin sisu chik chik lawe. Ningong yang lenga samda yaudraba karino. Chik mandana loi pangjale. Ayo ayo mai shire. Hai kebe namase tanthoko. Ipa som damda chep ke somje. Chik lawe. Ipa amda samula ai chep ke se. Ipa se amda samula. Ai amda chep ke se. kadai no se karondo angi haibano paba nang se onthong no sulai ma mathung sa khidre. Nang haktakta naza lai sabi ai sisune. Nangi nasa oirudana yunga panba amata khangloi dawre. Mina kanagi macha no hangbada. Bokulgi macha ni hairadi ganja thakwa suningdaba tonan ba bokulgi macha oire hekta hainarabani. Ngasi su kari sari yengo. Namituna loina khamale. Jingmu wangna pomadana. Nasindasu pungtal hektale. Kanagi Hanuman machin male. Mina sukthina phuraise. Ipana na lalamdradi ekhoi miyam chalagane. Phuraiba mido amuk phuruyaba. Adubu pabana lalrabanina karisu tawba ngamdrisini. Adune yengo mapa. Nasasina haisi sumdro. Aina chin khara kanjarasu. Makhoi mapadadi nongmata asumna khuthaba ngamdi. Ngasidi angamba kanana asukthina phuraise. Nangna lalarasu ekhoidi chinda pangangangjarasu. Ipuraiba haibado oirurabanina nungaitabadi phawi. Aduga nasanupise laisabi pharabani. Mayum panbada mama mapa yengu hainaribani. Nangna sumai sum tawradi nasase mayum panba khangdabadi soidrabani. Mapa suningdabagi masani haidana nupa amatana lawidadana khumu thoktuna naitom poksabi isase laisabi aribi oidana ne suk saba soiraroi. Hera imanangsu aduga de haino. Nangna suningdaba nupada nayum panjabai wani. Nasa aikhoidi singkraba khangaba. Mi aisu khangnaba nupa leije. Maranga mokhrajani. Sum pabagi matawsida moi mama pana usila oi haidana ne. Pabada aina pangai haibai wani wakhal tanaba. Are yare. Ai chaina maraksida. Noi nama nasagi warido yare. Ai ne ngasidagi isagi mayum panba khangnaba gyan tarage. Ganja bokul haina halaroi. Aduga ni mama nangsu amuk khana. Aina laphu yanba chappada handakti nahanmuki adumaina nangna chawba puhalaga aina masa puraga lakpada laikai wari nakhibado handakti taholaroi laipung phamaga yai fare laubada chibal kaiba makhai mina phurakto sharupudi yenthi nganu mathi okthi manam namagane insang hauba charaga tumbane na fare ai ngasidagi aigi suningdaba marin tanba khut karang lolaga amuk khana laikhraroi leibak masa sa langphai chalaga suningdrabasu santhi okthi manam nambaduna phabani ko suningdaba laipung phambadi khak oige khulanu ngasi aigi thaudoksina nakhoi su para oija horo Haima tasengna sengabu makhoi mapagi sibo kali jukta khudai kangde haibadudi thoghan binuko phaki be sai nong matangang ningi haiba amasu leibani ko isai sakpagi layeng phaire chin kairabada kanagi karamba surgi saino nupa masadi haikhrabadi loirabani nongmada pokpa masana nini shiba honade are pani bokul aina haikhrabadi loire adudi ai yumpan bada ganja bokul suningdabagi machani haina roi masidi ba asi haiduna mama masa makhoi punna nokmini